Yeah. Animal. Noiya control. Goi bangazua traffic में पा duty 1 lakh rupees. Yes, I want. It's okay, very good. Very good, sir. Egimin BT Henjoy Vaiphei kowe Chuchanpur Turbung dagi leibani aduga egi posting na Chuchanpur traffic ta ei hujik mak le aduga sumaina CM na thagatsari base yam harawe sarkar ju thagatsari aduga egi traffic mayam singsu isagi thobu mi gini haina thamdok tibida isana isagi thabakbu egi thabak ni haina lawraga sugedobani si mi mayam da su haini harawe aduga traffic ekhoina su phajana duty tawjage aduga laiba gari thoriba gari chaliba mi aduna su traffic ru phajana ngana chatpiraga thobiyo. Thank you.